Belly Base Organization anigi kem thugaikre. Indo Myanmar ga nakna na layriba sagang division gi manung chaliba thananda military junta gi kem ga nakna na layriba mafamda Manipur gi Belly Base Organization anigi kem singda landabaga loina na kem sing thugaikre haina KNA KNO amade makhoi ga chanminariba People's Defense Force PDM na fongdorokle KNA Burma gi Information and Publicity gi Secretary Francis Kuki na khuyek pidu na thadorok pachero laman hairibade sagang region da Myanmar gi manung da layriba thananda Belly Base Organization PLA amade atopa lalawlup amagi kem da landawaga loina na kusu khulai kaya ama lawkhatle haina phongdorokle aranba wafam ne RPF Myanmar gi sagang subdivision da PLA gi mathakta landaduna kusu khulai sing lawkhatle haina social media amade digital media da phongdoklibo wafam du aranba ne PLA de Wesya lamdam da mapangal kan layri haina RPF ki Assistant Secretary Publicity Bankim na thadorok pachero laman haire pawasimak atopa se fonga madana RPM na sengdoragle social media amade digital media da Myanmar ge sagang region gi manung da layba thananda PLA gi lotfam ke mama thugai bagal oina nang khulai kaya fagat khre haina phong ki bo wafam adu aran bani haina RPM na thadorok pachero lamada sengdoragle RPF ki Assistant Publicity Secretary Bankim na thadorok pachero laman hai Wesya gi miyam na masa-masa bo laingak chanaba sangsilliba lanjang asibu masak thian na ba amade miyam da chamam na ba pogan na ba sigumba tonga kaya India na sandok tu na lakli haire cherol sina makha taraduna kumja lising amaga chamapan nifuga mapan gi Geneva Convention gi common article 3 amasung atay protocol da RPM na kumja lising amaga chamapan marfu draga tareta sign tawkibalup amani hay na suphongdorokle